ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯅ ꯏꯀꯣꯛ ꯅꯨꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯃꯈꯜ ꯃꯊꯦꯜ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯣ ꯑꯁꯤꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯁꯣ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯏꯄꯤꯁꯣꯗꯀꯤꯗꯃꯛꯇ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯣꯏꯕ ꯒꯦꯁ ꯈꯔ ꯂꯦꯡꯁꯤꯟꯗꯨꯅ ꯂꯩꯖꯔꯦ ꯃꯅꯤꯄꯨꯔꯒꯤ ꯑꯃꯗꯤ ꯅꯣꯔꯠ ꯏꯁ ꯏꯟꯗꯤꯌꯥꯒꯤ ꯑꯍꯥꯟꯕ BL ꯁꯤꯔꯤꯁ ꯑꯣꯏꯔꯤꯕ ꯗ ꯁ꯭ꯇꯤꯡ ꯑꯣꯐ ꯂꯥꯚꯦꯟꯗꯔ ꯍꯥꯏꯔꯤꯕ ꯁꯤꯔꯤꯁ ꯑꯁꯤꯗ ꯌꯥꯎꯈꯤꯕ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯉꯁꯤ ꯂꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯦ So let's take this moment to meet them. Hi everyone, ꯑꯩꯒꯤ ꯃꯤꯡ ꯂꯣꯏꯇꯣꯡꯕꯝ ꯕꯤꯃꯣꯜ ꯆꯟꯗ꯭ꯔ ꯗ ꯁ꯭ꯇꯤꯡ ꯑꯣꯐ ꯂꯥꯚꯦꯟꯗꯔ ꯁꯤꯔꯤꯁ ꯑꯁꯤꯗ ꯑꯩ ꯏꯁꯥꯃꯛ ꯕꯤꯃꯣꯜ ꯑꯗꯨꯝ ꯀꯧꯖꯩ ꯑꯩꯍꯥꯛ ꯀ꯭ꯋꯥꯀꯩꯊꯦꯜ ꯀꯣꯟꯖꯦꯜ ꯂꯩꯀꯥꯏꯗꯒꯤꯅꯤ ꯑꯩꯍꯥꯛ ꯍꯧꯖꯤꯛ ꯆꯍꯤ 19 ꯁꯨꯖꯔꯦ Hi everyone, ꯑꯩꯒꯤ ꯃꯤꯡ ꯑꯝꯕꯤꯀꯥ ꯌꯨꯝꯅꯥꯝ ꯗ ꯁ꯭ꯇꯤꯡ ꯑꯣꯐ ꯂꯦꯚꯦꯟꯗꯔ ꯍꯥꯏꯔꯤꯕ ꯁꯤꯔꯤꯁ ꯑꯁꯤꯗ ꯑꯩ ꯗꯥ ꯑꯜꯕꯔꯠꯀꯤ ꯃꯆꯟꯅꯨꯄꯤ ꯁꯥꯖꯩ ꯑꯩ ꯊꯥꯡꯃꯩꯕꯟꯗꯒꯤꯅꯤ ꯑꯩ ꯍꯧꯖꯤꯛ ꯆꯍꯤ 16 ꯁꯨꯖꯔꯦ ꯑꯩꯒꯤ ꯃꯤꯡ ꯌꯥꯃꯨꯄꯨꯅ ꯑꯩꯒꯤ ꯂꯩꯐꯝ ꯋꯥꯛꯆꯤꯡ ꯈꯨꯂꯦꯟꯒꯨꯝꯗ ꯑꯋꯥꯡ ꯂꯩꯀꯥꯏ ꯑꯩ ꯆꯍꯤ 13 ꯁꯨꯖꯔꯦ ꯗ ꯁ꯭ꯇꯤꯡ ꯑꯣꯐ ꯂꯦꯚꯦꯟꯗꯔꯗ ꯑꯩ ꯗꯥꯕꯤꯃꯣꯟꯒꯤ ꯃꯅꯥꯎꯄꯥ ꯇꯣꯟ ꯁꯥꯖꯕꯅꯤ Hi everyone, ꯑꯩꯒꯤ ꯃꯤꯡ ꯖꯦꯠ ꯂꯤꯁꯟꯗ꯭ꯔꯥꯝꯕꯝ ꯑꯗꯨꯒ ꯑꯩꯒꯤ ꯂꯩꯐꯝꯅ ꯄꯥꯡꯒꯩ ꯂꯥꯏꯟ ꯄꯥꯠꯂꯧꯗꯒꯤꯅꯤ ꯑꯗꯨꯒ ꯁ꯭ꯇꯤꯡ ꯑꯣꯐ ꯂꯥꯚꯦꯟꯗꯔ ꯍꯥꯏꯔꯤꯕ ꯁꯤꯔꯤꯁ ꯑꯁꯤꯗ ꯑꯩ ꯕꯤꯃꯣꯜꯒꯤ ꯃꯔꯨꯞ ꯆꯤꯡꯈꯩ ꯍꯥꯏꯔꯤꯕ ꯀꯦꯔꯦꯛꯇꯔ ꯑꯁꯤ ꯁꯥꯖꯕꯅꯤ ꯑꯗꯨꯒ ꯑꯩ ꯏꯁꯥꯃꯛꯀꯤ ꯆꯍꯤꯅ ꯍꯧꯖꯤꯛ ꯆꯍꯤ 16 ꯁꯨꯔꯦ ꯑꯗꯨꯒ 18 ꯆꯪꯉꯛꯏꯕ ꯑꯍꯥꯟꯕꯃꯛꯇꯗ thank you guys for joining me ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ Q&Aꯒꯤ ꯁꯦꯁꯟꯁꯤꯗꯤ ꯑꯦꯛꯇꯤꯚꯤꯇꯤ ꯑꯃꯒ ꯑꯗꯨꯝ ꯂꯣꯏꯅꯅ ꯇꯧꯔꯁꯤꯀꯣ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯅꯁꯨ ꯑꯗꯨꯝ ꯈꯪꯉꯝꯃꯅꯤ ꯃꯌꯥꯝꯅ ꯇꯤꯝꯁꯦ ꯑꯩꯈꯣꯏ ꯃꯔꯤ ꯁꯨꯕꯅꯤꯅ ꯑꯅꯤ ꯈꯥꯏꯗꯣꯛꯑꯁꯦꯕ ꯑꯗꯣ ꯇꯤꯝꯁꯦ ꯑꯍꯟ ꯑꯣꯏꯕ ꯗꯥꯖꯦꯠꯂꯤꯒ ꯕꯤꯃꯣꯜꯒꯅ ꯈꯜꯂꯁꯦ ꯑꯗꯨꯅ ꯊꯣꯛꯄꯤꯔꯛꯑꯣ ꯅꯣꯏ ꯁꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯇꯤꯝꯒꯤ ꯁꯦꯂꯦꯛ ꯇꯧꯕꯩꯁꯦ ꯔꯦꯟꯗꯝ ꯑꯣꯏꯅ ꯇꯧꯁꯦ ꯑꯗꯨꯅ ꯗꯥꯖꯦꯠꯂꯤꯒ ꯕꯤꯃꯣꯜꯒꯁꯦ ꯔꯣ ꯄꯦꯄꯔ ꯁꯤꯖꯔ ꯃꯦꯠꯆ ꯑꯃ ꯇꯧꯔꯒ ꯑꯗꯒꯤ ꯑꯀꯥꯕꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯤꯛ ꯇꯧꯕꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯦ ꯄꯤꯖꯒꯦ Ready already, Konima? So, how are you? Rock, paper, scissors. Okay, let's go again. Rock, paper, scissors. Okay. Dajeli na mame. Mo ni ko ming ja hapa ge duga lokhala se duga yenga je kana ga thong ta ko tomina ga doino. Ado rock, paper, scissors da dajeli na ngamgre. Ado khoi pick to bugi tan ja je ore. Ado pick to re je do pick to dringai je na. Khoi gi angang ni je. Amarjit Amaripurna amadi kanojiga ambika gi marakta kanana hena team moiba pami like nungai minagadaba si thabagi tomina thong thak pujikram ne nungai do male ate amadi khanda ba ya roi dana ama to ga do ne kanana hena pami ha bo Amarjit se hemo ada lokolo ko da taw do adu ma hera mani khalagi oh adu lokolo taw tum oramane ba okay adi picture je pamba ni ja Oh, Amarjit se hera mani khalle ba Amarjit tare line se ma puni ko se ado nupa oina ta halai je kai guram do man ge wa khalla ha dajeli je nupa ni na katang ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯣꯇꯔꯤ ꯇꯧꯕ ꯂꯣꯏꯈ꯭ꯔꯦ ꯀꯣ ꯅꯣꯏꯒꯤ ꯇꯤꯝ ꯁꯦꯂꯦꯛ ꯇꯧꯕꯒꯤ ꯑꯗꯣ ꯅꯣꯏꯗꯤ ꯈꯪꯉꯝꯈꯤꯔꯣꯏ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯤ ꯃꯌꯥꯝꯗꯤ ꯂꯣꯏ ꯈꯪꯉꯦꯕ ꯅꯣꯏꯁꯨ ꯈꯪꯅꯕ ꯂꯥꯏꯛ ꯀ꯭ꯂꯣꯖ ꯌꯣꯔ ꯑꯥꯏꯁ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯦꯞꯍꯟꯖꯔꯝꯃꯒꯦ ꯅꯪꯒꯤ ꯄꯥꯔꯇꯤ ꯑꯩꯈꯣꯏ ꯊꯣꯡ ꯊꯥꯛꯄ ꯇꯧꯒꯗꯕ ꯄꯥꯔꯇꯤꯗꯣ ꯑꯗꯨ ꯀꯅꯥ ꯑꯣꯏꯒꯗꯣꯏꯅꯣ ꯈꯪꯍꯟꯖꯔꯒꯦ ꯑꯗꯨꯒ ꯁꯣ ꯄ꯭ꯂꯤꯖ ꯀ꯭ꯂꯣꯖ ꯌꯣꯔ ꯑꯥꯏꯁ ꯌꯥꯔꯦ ꯃꯤꯠ ꯄꯥꯡꯊꯣꯛꯄꯤꯔꯣ ꯑꯗꯨꯒ ꯃꯅꯤꯡꯗ ꯅꯣꯏꯒꯤ ꯄꯥꯔꯇꯤꯗꯣ ꯂꯩꯔꯒ Hi. ꯑꯗꯣ ꯅꯪ ꯗꯥꯖꯦꯂꯤꯒ ꯇꯥꯃꯤꯟꯅꯕꯁꯦ ꯀꯩ ꯐꯥꯎꯏ ꯂꯥꯏꯛ ꯅꯪ ꯅꯨꯡꯉꯥꯏꯅꯤ ꯈꯟꯕ꯭ꯔꯥ ꯅꯨꯡꯉꯥꯏꯔꯣꯏ ꯈꯟꯕ꯭ꯔꯥ ꯅꯨꯄꯥꯁꯨ ꯑꯣꯏꯁꯜꯂꯦ ꯃꯥ ꯊꯣꯡ ꯊꯥꯛꯄ ꯍꯩꯁꯨ ꯍꯩꯇꯦꯁꯨ ꯈꯪꯗꯦ ꯅꯪ ꯀꯩ ꯈꯜꯂꯤ ꯋꯥꯈꯜꯗ ꯅꯣꯡꯅꯤꯡꯕꯗꯤ ꯐꯥꯎꯋꯦꯀꯣ ꯆꯥꯛ ꯊꯣꯡꯃꯤꯟꯅꯕ ꯍꯥꯏꯔ ꯅꯣꯛꯅꯤꯡꯕ ꯐꯥꯎꯏ ꯀꯩ ꯐꯥꯎꯋꯦ Kay bawge chupme karo Kay bawge So nang Bimol ga tongmina taramagadi nangonda advantage lainina khanbra ro ai yai ya bây giờ thì thong ga khangmina je ꯑꯩ ꯗꯥꯕꯤꯃꯣꯜꯒ ꯄꯥꯕꯗ ꯍꯥꯏꯗꯤ ꯍꯥꯟꯅ ꯃꯥꯒꯗꯤ ꯌꯥꯝ ꯊꯤꯅ ꯀ꯭ꯂꯣꯁꯁꯨ ꯑꯣꯏꯅ ꯑꯗꯨꯗꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯣ ꯈꯪꯗꯦ ꯗꯥꯖꯦꯂꯤꯒ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯃ Amarjit ga taagre ai ga taag ado khoi ngasi gi thong ga doise macaroni and noodles ado ani ji gi manungda tim amana ama pick taw doine
ꯑꯗꯣ ꯀꯅꯥꯅ ꯍꯥꯟꯅ ꯄꯤꯛ ꯇꯧꯒꯗꯕꯅꯣ ꯍꯥꯏꯗꯤ ꯏꯁꯥꯅ ꯍꯩꯖꯕ ꯂꯩꯗꯅ ꯃꯦꯀꯔꯣꯅꯤꯅ ꯍꯦꯟꯅ ꯍꯩ ꯅꯨꯗꯜꯁꯅ ꯍꯦꯟꯅ ꯍꯩ ꯍꯥꯏꯕꯗꯣ ꯑꯗꯣ ꯀꯔꯝꯕ ꯏꯁꯥꯅ ꯄꯤꯛ ꯇꯧꯒꯗꯕꯁꯦ ꯑꯩꯈꯣꯏ ꯐꯟ ꯀꯣꯏꯁꯟ ꯈꯔ ꯍꯪꯉꯒꯦ ꯁꯤꯔꯤꯁꯁꯤꯒꯤ ꯃꯇꯥꯡꯗ ꯑꯗꯨ ꯀꯩ ꯋꯥꯔꯤꯅꯣ? ꯏꯆꯦ ꯑꯩ ꯏꯆꯦꯗ ꯄꯩꯁꯥ ꯈꯤꯇ ꯍꯪꯒꯦꯅ ꯇꯧꯕꯅꯦ. ꯀꯩꯗ ꯁꯤꯖꯤꯟꯅꯅꯕꯅꯣ? ꯏꯅꯥꯎꯅꯨꯄꯥꯒꯤ ꯑꯦꯛꯖꯥꯝꯗꯣ ꯀꯨꯏꯁꯜꯂꯛꯇ꯭ꯔꯕ ꯑꯗ ꯃꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯐꯤꯗꯣ ꯊꯤꯗꯣꯛꯇ꯭ꯔꯒꯗꯤ ꯑꯦꯛꯖꯥꯝꯗो ꯊꯥꯕ ꯌꯥꯔꯣꯏꯗꯣꯔꯤꯕ. ꯑꯗꯒꯤ ꯑꯩꯁꯨ ꯑꯇꯩ ꯑꯇꯩ ꯁꯤꯖꯤꯟꯅꯅꯤꯡꯕ. ꯑꯩꯒꯤ ꯂꯥꯛꯏꯕ ꯁꯦꯜꯁꯤꯅꯗꯤ ꯏꯃꯨꯡꯒꯤ ꯂꯩꯕꯗ ꯑꯝꯇ ꯀꯣꯟꯅꯗ꯭ꯔꯕ. ꯑꯗꯨ ꯀꯌꯥꯃꯨꯛ ꯑꯣꯏꯗꯣꯏꯅꯣ? ꯏꯆꯦ ꯂꯩꯔꯒꯗꯤ ꯂꯨꯄꯥ 10,000 ꯂꯧꯒꯦ. ꯁꯣ ꯑꯍꯥꯟꯕ ꯀꯣꯏꯁꯟꯁꯦ ꯑꯩꯈꯣꯏꯒꯤ ꯆꯦ ꯔꯣꯁꯅꯤ ꯁꯤꯔꯤꯁꯇꯨꯗ ꯌꯥꯎꯕ ꯆꯦ ꯔꯣꯁꯅꯤꯅ ꯕꯤꯃꯣꯜꯗ ꯂꯨꯄꯥ ꯀꯌꯥ ꯄꯨꯍꯟꯈꯤꯕꯒꯦ? 10,000. ꯁꯣ ꯑꯃꯔꯖꯤꯠꯀꯤ ꯄꯣꯏꯟ ꯑꯃ ꯂꯩꯔꯦ. ꯆꯤꯡꯈꯦ. Bimol, kumu. Bimol, Antoy. ꯈꯪꯉꯦ. ꯑꯩꯒꯤ ꯒꯔꯜꯐ꯭ꯔꯦꯟꯅꯤ. ꯑꯗꯣ ꯁꯦꯀꯦꯟ ꯀꯣꯏꯁꯟꯁꯦ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯤꯡꯈꯩꯒꯤ ꯒꯔꯜꯐ꯭ꯔꯦꯟ ꯁꯥꯈꯤꯕ ꯑꯔꯣꯏꯕ ꯑꯦꯄꯤꯁꯣꯗꯇ ꯊꯣꯛꯂꯛꯈꯤꯕ ꯔꯣꯃꯤꯇꯥꯁꯦ ꯃꯥꯒꯤ ꯀꯦꯔꯦꯛꯇꯔꯗꯣ ꯃꯃꯤꯡ ꯀꯩ ꯀꯧꯈꯤꯕ? ꯈꯪꯉꯗꯤ ꯈꯪꯉꯤ ꯈꯪꯗ꯭ꯔꯒꯗꯤ ꯈꯪꯗꯦꯅ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨꯀꯣ. ꯈꯪꯗꯦ. ꯅꯪꯗꯤ ꯈꯪꯗ꯭ꯔꯦ. ꯑꯗꯣ ꯑꯣꯀꯦ ꯁꯤꯒꯤꯁꯤꯗꯤ ꯄꯣꯏꯟ ꯐꯪꯗ꯭ꯔꯦꯀꯣ ꯇꯥꯏ ꯑꯣꯏꯔꯦ. ꯑꯗꯨꯒ ꯑꯍꯨꯝꯁꯨꯕ ꯀꯣꯏꯁꯟꯗ ꯁꯤꯅ ꯂꯥꯁ ꯀꯣꯏꯁꯟꯅꯤꯀꯣ. ꯗꯤꯁ ꯏꯁ ꯗꯤꯁꯥꯏꯗꯤꯡ ꯀꯣꯏꯁꯟ. ꯅꯪꯅ ꯈꯨꯝꯃꯒꯅ ꯅꯪꯅ ꯀꯥꯔꯦ, ꯅꯪꯅ ꯈꯨꯝꯃꯒꯅ ꯑꯇꯣꯞꯄ ꯀꯣꯏꯁꯟ ꯑꯃꯒ ꯍꯥꯞꯄꯒ ꯑꯗꯣ ꯁꯤꯒꯤ ꯀꯣꯏꯁꯟꯁꯤꯅ ꯕꯤꯃꯣꯜꯒꯤ ꯋꯥꯈꯜꯗ ꯃꯥꯒꯤ ꯃꯄꯥ ꯁꯥꯔꯤꯕ ꯀꯥꯁꯦ ꯍꯥꯠꯈꯤꯕ ꯑꯦꯄꯤꯁꯣꯗꯇꯣ ꯑꯗꯨ ꯀꯔꯝꯕ ꯑꯦꯄꯤꯁꯣꯗꯇꯅꯣ? 5. 5. ꯑꯣꯀꯦ. ꯁꯣ ꯄꯣꯏꯟ ꯑꯃꯁꯨ ꯐꯪꯂꯦ. ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯃꯔꯖꯤꯠꯅ ꯃꯥꯅ ꯀꯔꯤ ꯊꯣꯡꯒꯗꯕ ꯍꯥꯏꯕꯗꯣ ꯈꯜꯂꯒꯅꯤ. ꯃꯦꯀꯔꯣꯅꯤ ꯄꯥꯝꯕ꯭ꯔꯥ ꯑꯣꯔ ꯅꯨꯗꯜꯁ ꯄꯥꯝꯕ꯭ꯔꯥ? ꯂꯥꯏꯛ ꯏꯁꯥꯅ ꯈꯔ ꯐꯦꯃꯤꯂꯤꯌꯔ ꯑꯣꯏꯕ ꯈꯔ ꯍꯩꯅꯤ ꯈꯟꯖꯕꯗꯣ. ꯃꯦꯀꯔꯣꯅꯤ. ꯑꯣꯀꯦ ꯃꯦꯀꯔꯣꯅꯤ. ꯑꯣꯀꯦ ꯑꯗꯨꯑꯣꯏꯗꯤ ꯃꯦꯀꯔꯣꯅꯤꯁꯦ ꯑꯩꯈꯣꯏ ꯑꯃꯔꯖꯤꯠ ꯑꯃꯗꯤ ꯗꯥ ꯆꯤꯡꯈꯩꯅ ꯊꯣꯡꯒꯅꯤ ꯑꯗꯨꯒ ꯑꯝꯕꯤꯀꯥꯒ ꯕꯤꯃꯣꯜꯒꯅ ꯅꯨꯗꯜꯁ ꯁꯦꯝꯂꯒꯅꯤ. ꯁꯣ ꯑꯩꯈꯣꯏ ꯈꯟꯕ ꯈꯣꯠꯄꯁꯨ ꯂꯣꯏꯔꯦꯀꯣ. ꯑꯩꯈꯣꯏ ꯏꯁꯥ ꯏꯁꯥꯅ ꯀꯔꯤ ꯇꯧꯒꯗꯣꯏꯅꯣ ꯍꯥꯏꯕꯗꯣ ꯈꯟꯈ꯭ꯔꯦ. ꯑꯃꯔꯖꯤꯠꯅ ꯃꯦꯀꯔꯣꯅꯤ ꯍꯥꯏꯈ꯭ꯔꯕꯅꯤꯅ ꯃꯦꯀꯔꯣꯅꯤ ꯇꯧꯔꯅꯤ ꯑꯗꯨꯒ ꯕꯤꯃꯣꯜ ꯍꯣꯏꯒꯤ ꯇꯤꯝꯅ ꯅꯨꯗꯜꯁ ꯇꯧꯔꯅꯤ. ꯁꯣ ꯍꯧꯕꯗꯤ ꯌꯥꯔꯦ. ꯑꯗꯣ ꯔꯨꯜꯁ ꯈꯔꯗꯤ ꯍꯥꯏꯖꯒꯦꯀꯣ. ꯑꯩꯈꯣꯏ ꯁꯤ ꯊꯣꯡ ꯊꯥꯛꯄꯁꯦ ꯃꯤꯅꯠ 10ꯒꯤ ꯃꯅꯨꯡꯗ ꯂꯣꯏꯁꯤꯟꯒꯗꯕꯅꯦ. 20 minutes ꯃꯅꯨꯡꯗ ꯂꯣꯏꯁꯤꯟꯒꯗꯕꯅꯦ. ꯑꯗꯨꯒ ꯍꯣꯔꯦꯟ ꯂꯣꯏꯔꯛꯄꯗ ꯑꯩꯈꯣꯏꯅ ꯇꯦꯁ ꯇꯧꯔꯒ ꯀꯔꯝꯕꯅ ꯍꯦꯟꯅ ꯍꯦꯜꯂꯤ ꯂꯥꯏꯛ ꯄ꯭ꯔꯖꯦꯟꯇꯦꯁꯟ ꯑꯣꯏꯔꯁꯨ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯍꯥꯏꯒꯅꯦꯕꯀோ. ꯑꯗ ꯋꯤꯅꯔ ꯍꯥꯏꯕ ꯑꯃ ꯂꯩꯔꯅꯤ, ꯂꯨꯖꯔ ꯍꯥꯏꯕ ꯑꯃ ꯂꯩꯔꯅꯤ. ꯑꯗꯣ ꯂꯨꯖꯔꯁꯦ ꯑꯩꯈꯣꯏ ꯄꯅꯤꯁꯃꯦꯟ ꯑꯣꯏꯅ ꯇꯤꯜꯍꯧ ꯆꯥꯅꯁꯦꯅ. ꯔꯣꯗ ꯆꯥꯒꯗꯣꯏꯅꯦ. ꯁꯣ ꯑꯗꯨꯗꯤ ꯊꯣꯡꯕ ꯍꯧꯔꯁꯦ. ꯑꯩꯈꯣꯏ ꯊꯣꯡꯕ ꯊꯥꯛꯄꯒꯤ ꯃꯅꯨꯡꯁꯤꯗꯀꯣ ꯀꯩꯅꯣ ꯇꯧꯁꯦ. ꯀꯣꯏꯁꯟ ꯑꯃꯅꯤ ꯍꯪꯁꯦ. ꯑꯩꯈꯣꯏ ꯐꯦꯟꯗꯒꯤꯁꯨ ꯉꯔꯥꯡ ꯂꯧꯖꯕꯅꯦ ꯀꯣꯏꯁꯟ ꯈꯔ ꯍꯪꯕꯤꯔꯛꯑꯣ ꯍꯥꯏꯅ ꯑꯗꯨꯁꯨ ꯍꯪꯉꯛꯀꯅꯤ. ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯀꯣꯏꯁꯟ ꯈꯔ ꯑꯃꯁꯨ ꯍꯥꯞꯄꯒ ꯑꯩꯈꯣꯏ ꯍꯪꯖꯔꯛꯀꯦ. ꯑꯗꯣ ꯕꯤꯃꯣꯜꯅ ꯁꯤꯔꯤꯁꯁꯦ ꯌꯥꯎꯕ ꯃꯇꯝꯗꯅꯦ ꯍꯥꯏꯗꯤ ꯏꯁꯥꯗ ꯄꯦꯟꯖꯈꯤꯗꯕ ꯁꯤꯔꯤꯁ ꯁꯦꯇꯤꯁꯐꯥꯏ ꯑꯣꯏꯒꯗꯕ ꯁꯤꯔꯤꯁ ꯃꯇꯦꯛ ꯌꯥꯎꯕ꯭ꯔꯥ ꯑꯗꯨ ꯀꯩ ꯑꯣꯏꯒꯗꯣꯏꯅꯣ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯌꯨꯅꯦ. ꯌꯥꯎꯈꯤ. ꯄꯨꯔꯥ ꯑꯦꯄꯤꯁꯣꯗꯇꯣ ꯑꯦꯄꯤꯁꯣꯗ ꯀꯌꯥꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯈꯤꯇꯪ ꯀꯥꯎꯊꯣꯛꯈ꯭ꯔꯦꯕꯀꯣ. ꯖꯦꯠꯂꯤꯒ ꯑꯩꯒ ꯁꯦꯔꯤꯁꯇꯨꯒꯤꯅ ꯆꯤꯡꯈꯩꯒ ꯕꯤꯃꯣꯜꯒꯗꯣ. ꯑꯩ ꯀꯩꯅꯣ ꯕꯤꯃꯣꯜꯒꯤ ꯃꯅꯥꯛꯁꯤꯗ ꯆꯤꯡꯈꯩꯁꯤ ꯂꯥꯛꯑꯀꯥꯟꯁꯤꯗꯩꯁꯤꯗ ꯀꯩꯅꯣꯝꯃ ꯃꯥꯒꯤ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯑꯝꯃꯦꯕ. ꯑꯗꯨꯒꯤ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯑꯝꯕꯁꯤꯗ ꯑꯩꯁꯦ इमोशनल खिदंग ओइदौनेबा अदुई नुमिसे शूटिंग से दम नोकमन खिदना इसे कपस या यागिदेबको अदुगी मतेक तो अदुम खतंग एक्टिंग दो पूरा प्री नेचुरल ता कि तब एतु खंग पेन ꯑꯣ ꯑꯗꯣ ꯃꯊꯪꯗꯗꯤ ꯐꯖꯅ ꯇꯧꯅꯕ ꯍꯣꯠꯅꯁꯤꯀꯣ. ꯅꯣꯏꯗꯣ ꯌꯨꯝꯗ ꯊꯣꯡ ꯊꯥꯛꯄꯗꯤ ꯑꯗꯨꯝ ꯇꯧꯕ꯭ꯔꯥ? ꯍꯥꯏꯗꯤ ꯁꯤꯒꯨꯝꯕ ꯊꯣꯡ ꯊꯥꯛꯄꯁꯦ. ꯆꯥꯟꯗꯤꯒꯔ JW Marriott ꯍꯣꯇꯦꯜ ꯊꯥ ꯑꯃꯒꯤ ꯑꯗꯨꯒ ꯇꯣꯂꯣꯞ ꯄꯤꯗꯕꯤ ꯇꯥꯟꯊꯣꯔꯛꯑꯦ. ꯅꯣꯏ ꯇꯤꯝꯗꯤ ꯊꯣꯡ ꯊꯥꯛꯄ ꯑꯗꯨꯝ ꯇꯧꯔꯛꯄ꯭ꯔꯥ ꯅꯣꯏ ꯁꯤꯒꯨꯝꯕꯁꯦ ꯑꯗꯨꯝ? ꯇꯧꯋꯦ ꯑꯩꯒꯤ ꯌꯨꯝꯗ. ꯑꯣ ꯑꯗꯣ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯆꯠꯂꯒ ꯅꯨꯡꯗꯥꯡ ꯊꯦꯡꯅ ꯍꯜꯂꯛꯄ ꯌꯥꯎꯋꯤꯗꯅ. ꯑꯗꯨꯗꯗꯤ ꯅꯣꯏꯁꯦ ꯀꯃꯥꯏꯅ ꯍꯥꯏꯗꯤ ꯆꯥꯕ ꯊꯛꯄꯁꯦ ꯀꯃꯥꯏꯅ ꯃꯦꯅꯦꯖ ꯇꯧꯒꯦ ꯅꯣꯏ?
ꯆꯥꯕ ꯊꯛꯄꯁꯦ ꯁꯨꯇꯤꯡꯗꯒꯤ ꯈꯔ ꯆꯥꯔꯛꯑꯒꯅ ꯆꯥꯔꯛꯑꯦ ꯑꯥ. ꯆꯥꯔꯛꯇ꯭ꯔꯒꯅ ꯌꯨꯝꯗ ꯆꯥꯛ ꯈꯛꯄꯤꯔꯝꯃꯒ ꯆꯥꯔꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯆꯥꯛ ꯍꯥꯞꯄꯝꯃꯨ ꯈꯣꯠꯂꯝꯃꯨ ꯈꯥꯛꯑꯝꯒꯅꯨ ꯍꯥꯏꯕꯗꯣ ꯅꯣꯡ ꯐꯥꯗꯣꯛ ꯁꯣꯏꯕ ꯌꯥꯎꯋꯤꯗꯅ ꯑꯥ. ꯑꯗꯨꯒꯨꯝꯕꯁꯤꯅ ꯈꯥꯛꯑꯝꯗꯕꯁꯨ ꯌꯥꯝ ꯌꯥꯎꯋꯦ ꯑꯥ. ꯈꯥꯛꯑꯝꯗ꯭ꯔꯒꯅ ꯑꯗꯨꯝ ꯏꯁꯥꯅ ꯇꯜꯂꯒꯗꯤ ꯑꯗꯨꯝ ꯊꯣꯡ ꯑꯃꯨꯛ ꯆꯥꯔꯦ ꯇꯜꯂꯒꯅ ꯑꯗꯨꯝ ꯇꯣꯛꯊꯣꯛꯄꯁꯨ ꯌꯥꯎꯋꯦ ꯀꯩꯅꯣ ꯑꯩꯅ ꯀꯣꯏꯁꯟ ꯑꯝꯇ ꯍꯪꯒꯦ ꯗꯥꯖꯤꯂꯤ ꯀꯣꯏꯁꯟꯁꯦ ꯁꯤꯅꯦ ꯑꯩꯈꯣꯏ ꯗꯥꯖꯤꯂꯤꯁꯦ ꯌꯥꯝ ꯐꯖꯕ ꯀꯦꯔꯦꯛꯇꯔ ꯍꯥꯏꯕꯗꯤ ꯔꯣꯜ ꯑꯃ ꯑꯆꯧꯕ ꯔꯣꯜ ꯑꯃ ꯂꯧꯈ꯭ꯔꯦꯕ ꯑꯩꯈꯣꯏꯒꯤ BL ꯋꯦꯕ ꯁꯤꯔꯤꯁ ꯁꯤꯗ ꯑꯗꯣ ꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯦꯔꯦꯛꯇꯔ ꯍꯥꯏꯕꯗꯤ ꯅꯪꯅ ꯍꯦꯛ ꯇꯧꯕꯗ ꯌꯥꯝꯅ ꯆꯦꯂꯦꯟꯖꯤꯡ ꯑꯣꯏꯒꯗꯕ ꯀꯦꯔꯦꯛꯇꯔ ꯏꯁꯥꯅ ꯈꯟꯖꯕꯗ ꯀꯔꯝꯕ ꯀꯦꯔꯦꯛꯇꯔꯁꯦ ꯑꯗꯨꯃꯥꯏꯅ ꯆꯦꯂꯦꯟꯖꯤꯡ ꯑꯣꯏꯒꯅꯤ ꯈꯜꯂꯤ ꯑꯩꯅ ꯑꯗꯨꯒꯤ ꯄꯣꯠꯁꯦ ꯀꯩꯅꯣꯁꯦ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯆꯦꯂꯦꯟꯖꯤꯡ ꯑꯣꯏꯒꯗꯕ ꯍꯥꯏꯔꯒꯗꯤꯀꯣ ꯑꯦꯛꯁꯟ ꯂꯣꯝꯗ ꯑꯣꯏꯅ ꯂꯥꯛꯑꯅꯤ ꯀꯌꯥꯝ ꯀꯨꯏꯅꯒꯦ ꯃꯦꯀ꯭ꯔꯣꯅꯤ ꯍꯧꯕꯁꯦ ꯀꯩꯅꯣꯝꯗꯤ ꯄꯤꯌꯨ ꯈꯪꯗꯦ ꯃꯥꯅ ꯏꯁꯤꯡꯗꯤ ꯁꯥꯗ꯭ꯔꯤꯉꯩꯗ ꯍꯧꯖꯤꯜꯂꯨꯔꯦ ꯀꯩꯅꯣꯝ ꯄꯤꯌꯣꯌꯦ ꯀꯩꯅꯣꯝ ꯄꯤꯒꯣ ꯑꯝꯕꯤꯀꯥ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯁꯤꯔꯤꯁꯁꯦ ꯌꯥꯎꯔꯛꯄ ꯃꯇꯝꯗꯅꯦ ꯅꯁꯥꯗ ꯂꯥꯏꯛ ꯆꯦꯂꯦꯟꯖꯤꯡ ꯑꯣꯏꯕ ꯊꯕꯛ ꯂꯩꯈꯤꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯅꯣꯔꯃꯦꯜ ꯂꯥꯏꯐꯇ ꯏꯟꯇꯔꯐꯤꯌꯔ ꯇꯧꯔꯛꯈꯤꯕ꯭ꯔꯥ ꯏꯝꯄꯦꯛ ꯀꯔꯤ ꯂꯩꯒꯦ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯏꯝꯄꯦꯛ ꯂꯩꯈꯤꯕ꯭ꯔꯥ ꯍꯥꯏꯕ ꯁꯤꯔꯤꯁꯁꯦ ꯌꯥꯎꯔꯕ ꯃꯇꯨꯡꯗ ꯅꯪꯅ ꯍꯥꯟꯅ ꯇꯧꯖꯔꯝꯕ ꯄꯣꯠ ꯆꯩꯗ ꯏꯝꯄꯦꯛ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯕ ꯂꯥꯏꯛ ꯅꯃꯥꯟꯅꯕꯤ ꯄꯨꯟꯕꯗꯕꯨ ꯑꯣꯏꯔꯁꯨ ꯃꯤ ꯊꯦꯡꯅꯕꯗ ꯑꯣꯏꯔꯁꯨ ꯅꯪꯉꯣꯟꯗ ꯏꯝꯄꯦꯛ ꯂꯩꯕ꯭ꯔꯥ ꯀꯩꯁꯨ ꯂꯥꯛꯈꯤꯗꯦ ꯑꯩꯉꯣꯟꯗꯗꯤ ꯑꯗꯨꯝ ꯍꯥꯟꯅꯒꯤ ꯇꯥꯏꯞꯇ ꯑꯗꯨꯝ ꯀꯩꯁꯨ ꯆꯦꯟꯖ ꯂꯩꯈꯤꯗꯦ ꯑꯣꯀꯦ ꯀꯣꯏꯁꯟ ꯑꯃꯔꯖꯤꯠꯀꯤ ꯀꯣꯏꯁꯟ ꯑꯃꯒ ꯍꯪꯒꯦ ꯀꯣꯏꯁꯟꯁꯦ ꯁꯨꯃꯥꯏꯅ ꯇꯧꯅꯦ ꯅꯪ ꯑꯩꯈꯣꯏꯒꯤ ꯀꯦꯔꯦꯛꯇꯔ ꯇꯣꯟ ꯍꯥꯏꯔꯤꯕ ꯇꯣꯟ ꯍꯥꯏꯔꯤꯕ ꯀꯦꯔꯦꯛꯇꯔꯁꯦ ꯅꯪꯅ ꯄ꯭ꯂꯦ ꯇꯧꯈꯤꯕ ꯃꯇꯝꯗ ꯅꯁꯥꯅ ꯄꯥꯝꯖꯈꯤꯕ꯭ꯔꯥ ꯑꯗꯨꯒ ꯅꯪ ꯁꯤꯒꯤ ꯔꯣꯜꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯪꯅ ꯄ꯭ꯂꯦ ꯇꯧꯔꯛꯄ ꯃꯇꯝꯗ ꯅꯪꯉꯣꯟꯗ ꯊꯦꯡꯅꯈꯤꯕ ꯑꯋꯥꯕꯗꯣ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯑꯗꯨꯝ ꯏꯁꯥꯅ ꯄꯥꯝꯃꯦ ꯑꯗꯨꯝ ꯍꯥꯏꯗꯤꯀꯣ ꯑꯗꯨꯝ ꯗꯥꯏꯔꯦꯛꯇꯔꯅ ꯄꯤꯔꯛꯄ ꯔꯣꯜꯗꯣ ꯑꯩ ꯑꯗꯨꯝ ꯍꯔꯥꯎꯅ ꯑꯗꯨꯝ ꯂꯧꯅꯦꯕ ꯍꯥꯏꯗꯤ ꯑꯗꯨꯝ ꯑꯩ ꯁꯤꯒꯤ ꯂꯥꯏꯟꯁꯦ ꯌꯥꯝ ꯄꯥꯝꯕꯅꯤꯅꯀꯣ ꯑꯗꯨꯝ ꯂꯣꯏꯅ ꯑꯗꯨꯝ ꯂꯧꯁꯤꯟꯒꯅꯤ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯍꯥꯏꯗꯤ ꯑꯋꯥꯕ ꯊꯦꯡꯅꯔꯛꯄ ꯍꯥꯏꯁꯦ ꯀꯩꯁꯨ ꯊꯦꯡꯅꯔꯛꯇꯦ ꯍꯥꯏꯗꯤ ꯂꯥꯛꯊꯣꯛ ꯂꯥꯛꯁꯤꯟꯒꯤ ꯈꯤꯇꯪꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏ ꯑꯗꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯃꯦꯅꯦꯖ ꯇꯧꯕ ꯉꯝꯃꯦ ꯍꯥꯏꯗꯤ ꯃꯣꯏ ꯗꯗꯥ ꯍꯣꯏꯅ ꯂꯧꯕ ꯂꯥꯛꯄ ꯗꯥꯕꯤꯡ ꯃꯣꯜ ꯍꯣꯏꯅ ꯂꯧꯕ ꯂꯥꯛꯄꯤꯕ ꯑꯗꯨꯝ ꯀꯣ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯅ ꯅꯨꯡꯁꯤꯅꯅ ꯑꯗꯨꯝ ꯆꯠꯃꯤꯟꯅꯩꯑꯕ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯅ ꯇꯤꯝ ꯋꯥꯔꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯁꯨꯃꯥꯏꯅꯁꯨ ꯇꯧꯒꯗꯕꯅꯤ ꯈꯜꯂꯤ ꯑꯩ ꯋꯥꯈꯜꯗꯗꯤꯀꯣ ꯍꯣꯏ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯗꯒꯤ ꯑꯗꯨꯝ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯈꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯌꯥꯝꯗꯦ ꯑꯩꯈꯣꯏꯁꯤ ꯌꯥꯝꯗꯦ ꯁꯤꯅ ꯄꯥꯏꯔ ꯑꯣꯏꯅ ꯍꯟꯗꯣꯛꯄꯤꯌꯨ ꯅꯆꯤꯟ ꯀꯔꯝꯇ ꯑꯃꯨꯛ ꯍꯪꯕ ꯇꯥꯏꯌꯣ ꯀꯩꯅꯣ ꯅꯆꯤꯟꯈꯩꯅ ꯑꯩꯈꯣꯏꯒꯤ ꯁꯤꯔꯤꯁꯁꯦ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯦꯡꯅꯒꯦ ꯑꯦꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯝꯇ ꯊꯦꯡꯅꯗꯦ ꯑꯗꯨꯕꯨ ꯑꯩꯒ ꯀꯣꯑꯦꯛ ꯇꯧꯃꯤꯟꯅꯔꯒ ꯀꯣꯑꯦꯛ ꯇꯧꯃꯤꯟꯅꯒꯗꯕ ꯃꯤꯗꯣ ꯃꯥꯅ ꯊꯦꯡꯅ ꯂꯥꯛꯄꯒꯤ ꯑꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯛꯇꯪꯗꯤ ꯂꯩꯈꯤ ꯑꯇꯩꯗꯤ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯦ ꯁꯨꯇꯤꯡ ꯇꯧꯔꯀꯥꯟꯗ ꯑꯇꯩꯗꯤ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯦ ꯅꯨꯡꯉꯥꯏꯇꯕ ꯂꯩꯈꯤꯗꯦ ꯍꯥꯏꯕ ꯑꯇꯩꯗꯤ ꯀꯩꯁꯨ ꯂꯩꯗꯅꯀꯣ ꯀꯣꯑꯦꯛ ꯇꯧꯃꯤꯟꯅꯔꯛꯀꯗꯧꯕ ꯑꯩ ꯁꯦꯔꯤꯁ ꯍꯥꯏꯁꯤꯗꯕꯨ ꯑꯩ ꯊꯟꯗꯅ ꯇꯧꯕ ꯌꯥꯕ ꯅꯠꯇꯦꯕ ꯃꯌꯥꯝ ꯑꯃ ꯂꯝꯗꯒꯤ ꯃꯌꯥꯝ ꯄꯨꯜꯂꯒꯗꯨꯅꯦ ꯊꯦꯡꯅꯔꯛꯏꯅꯦꯕꯀꯣ ꯃꯣꯏꯅ ꯇꯧꯔꯤꯕ ꯑꯦꯛꯇꯤꯡ ꯁ꯭ꯀꯤꯜꯗꯨꯗꯒꯤ ꯑꯩꯅ ꯇꯧꯔꯤꯕ ꯑꯦꯛꯇꯤꯡ ꯁ꯭ꯀꯤꯜꯗꯨꯗꯒꯤꯁꯨ ꯍꯦꯟꯕ ꯃꯌꯥꯝ ꯌꯥꯎꯔꯝꯃꯦ ꯑꯗꯨꯗꯒꯤ ꯃꯣꯏꯒꯤ ꯁ꯭ꯀꯤꯜꯗꯣ ꯑꯩꯅ ꯈꯪꯍꯧꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯀꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯐꯪꯍꯧꯋꯦ ꯑꯁꯤ ꯌꯥꯎꯔꯦ ꯑꯁꯤꯗꯤ ꯀꯥꯏꯅꯣ ꯊꯥꯎ ꯃꯅꯝ ꯅꯝꯕꯅꯤ ꯍꯥꯏꯕ ꯊꯥꯎꯗꯤ ꯃꯣꯏ ꯍꯦꯟꯖꯤꯟꯈ꯭ꯔꯦ ꯌꯦꯡꯉꯣꯅꯦ ꯑꯝꯕꯤꯀꯥ ꯅꯪ ꯑꯩꯈꯣꯏꯒꯤ ꯁꯤꯔꯤꯁꯁꯦ BL ꯁꯤꯔꯤꯁꯅꯤꯗꯅ ꯑꯗꯣ ꯅꯪ ꯅꯁꯥꯒꯤ ꯑꯣꯏꯅ BLꯁꯦ ꯁꯞꯄꯣꯔꯠ ꯇꯧꯕ꯭ꯔꯥ ꯂꯥꯏꯛ BL ꯁꯤꯔꯤꯁꯁꯦ ꯁꯞꯄꯣꯔꯠ ꯇꯧꯅꯤꯡꯕ꯭ꯔꯥ ꯇꯧꯅꯤꯡꯗꯕ꯭ꯔꯥ ꯇꯧꯅꯤꯡꯉꯦ ꯑꯩ ꯍꯥꯟꯅꯗꯩꯁꯨ ꯑꯗꯨꯝ BL ꯁꯤꯔꯤꯁꯁꯦ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯂꯥꯛꯑꯦꯀꯣ ꯁꯤꯔꯤꯁꯁꯦ ꯌꯥꯎꯗ꯭ꯔꯤꯀꯥꯟꯗꯁꯨ ꯑꯗꯨꯗꯨꯅ ꯑꯩ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯋꯦ ꯑꯩ ꯏꯁꯥꯃꯛ ꯀ꯭ꯋꯦꯔ ꯃꯦꯟ ꯑꯃ ꯑꯣꯏꯅ ꯒꯦ ꯑꯃ ꯑꯣꯏꯅ ꯑꯩ ꯁꯞꯄꯣꯔꯠ ꯇꯧꯋꯦ ꯃꯔꯨ ꯃꯔꯥꯡ ꯃꯤꯔꯁꯤ ꯄꯥꯎꯗꯔ ꯗꯥꯆꯤꯡꯈꯩꯒꯤꯗꯤ ꯍꯥꯏꯌꯨ ꯀꯩ BL ꯁꯤꯔꯤꯁꯁꯦ ꯁꯞꯄꯣꯔꯠ ꯇꯧꯕ꯭ꯔꯥ ꯂꯥꯏꯛ ꯑꯦꯅꯤ BL ꯁꯤꯔꯤꯁ ꯂꯥꯛꯄ ꯃꯇꯝꯗ ꯁꯞꯄꯣꯔꯠ ꯇꯧꯒꯗ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯩ ꯍꯥꯟꯅ BL ꯁꯤꯔꯤꯁ ꯌꯦꯡꯗꯦꯀꯣ
ꯑꯗꯣ ꯑꯩꯅ ꯌꯥꯎꯔꯤꯁꯦ ꯑꯗꯨꯝ ꯌꯦꯡꯉꯦ ꯑꯇꯣꯞꯄꯁꯨ ꯌꯦꯡꯗꯦꯕꯀꯣ ꯑꯗꯣ ꯑꯗꯨꯝ ꯌꯦꯡꯉꯒꯦ ꯑꯃꯔꯖꯤꯠꯀꯤ ꯑꯣꯏꯅꯗꯤ ꯑꯝꯕꯤꯀꯥ ꯀꯩꯅꯣ ꯄꯤꯌꯣ ꯑꯩꯒꯣ ꯑꯍꯥꯟꯕꯗꯅꯦ BL series BL series ꯍꯥꯏꯕꯗꯤꯀꯣ ꯀꯩꯅꯣꯅ ꯍꯥꯏꯗꯤ ꯋꯦꯕ series ꯃꯃꯤꯡꯂꯅ ꯈꯜꯂꯦꯕ ꯑꯁꯦꯡꯕꯒꯤ ꯑꯩ ꯀꯩꯝ ꯈꯪꯗꯦꯕ ꯑꯁꯦꯡꯕꯒꯤ ꯋꯦꯕ series ꯃꯃꯤꯡꯂꯅ ꯈꯜꯂꯦꯕ ꯒ꯭ꯔꯨꯞꯇꯨ ꯁꯦꯝꯃꯤꯗꯅ ꯑꯗꯨ ꯑꯗꯨꯝ ꯋꯦꯕ series ꯃꯃꯤꯡꯅꯤ ꯑꯗꯨꯝ ꯂꯩꯌꯦꯕ ꯑꯗꯨꯒ BL series ꯅꯝꯗꯣꯏꯅꯦ ꯊꯥꯎꯁꯤ ꯃꯣꯏꯅ ꯍꯥꯎꯔꯦꯕ ꯑꯩꯈꯣꯏꯅ ꯊꯥꯎ ꯍꯥꯎꯇꯕ ꯄꯤꯔꯦ ꯑꯗꯨꯝ ꯑꯩ ꯅꯨꯡꯉꯥꯏ BL series ꯅꯨꯡꯉꯥꯏ ꯍꯥꯏꯗꯤ ꯈꯔꯗꯤ ꯅꯣꯛꯅꯔꯛꯑꯦ ꯍꯥꯏꯗꯤ ꯅꯣꯛꯅꯔꯛꯑꯦꯗꯤ ꯃꯤꯅꯀꯣ ꯀꯩꯅꯣ ꯉꯥꯛꯇ ꯍꯣꯃꯣ ꯑꯣꯏꯔꯦ ꯀꯥꯏꯅꯒ ꯄꯨꯇꯧ ꯇꯧꯔꯦꯕ ꯅꯪꯒꯤ ꯍꯣꯃꯣ ꯆꯪꯉꯤꯗꯨꯒ ꯑꯩꯈꯣꯏꯒꯤꯒ ꯃꯤꯅ ꯍꯣꯃꯣ ꯆꯪꯉꯦ ꯑꯗꯨꯝ ꯍꯥꯏꯌꯦꯕꯀꯣ ꯍꯣꯃꯣ ꯆꯪꯉꯤꯗꯨꯒ ꯑꯩꯈꯣꯏꯒꯤꯒ ꯍꯣꯃꯣ ꯃꯥꯜꯂꯦ ꯈꯣꯠꯂꯦ ꯑꯗꯨꯝ ꯇꯧꯔꯦ ꯍꯥꯏꯔꯛꯑꯦꯕ ꯑꯗꯣ ꯑꯩ ꯃꯤꯅ ꯉꯥꯡꯕ ꯋꯥꯗꯤ ꯑꯩ ꯀꯩꯁꯨ ꯈꯟꯗꯦ ꯍꯥꯏꯗꯤ ꯀꯩꯁꯨ ꯈꯟꯗꯦ ꯍꯥꯏꯕꯗꯤ ꯑꯐꯕ ꯋꯥ ꯉꯥꯡꯉꯛꯑꯗꯤꯀꯣ ꯑꯗꯨꯝ ꯑꯩꯅ ꯑꯗꯨꯝ ꯂꯧꯁꯟꯕ ꯌꯥꯏꯑꯕ ꯑꯗꯨꯒ ꯅꯦꯒꯦꯇꯤꯞꯇ ꯉꯥꯡꯉꯛꯄꯗꯗꯤ ꯑꯩ ꯀꯩꯁꯨ ꯊꯋꯥ ꯁꯥꯗꯦ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗꯀꯣ ꯀꯩꯁꯨ ꯈꯟꯗꯦꯕ ꯑꯗꯨꯝ ꯏꯒꯅꯣꯔ ꯇꯧꯋꯦꯕ ꯑꯩ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯝ ꯌꯦꯡꯅꯤ ꯍꯥꯏꯇꯥꯔꯦ So ꯑꯩꯈꯣꯏꯒꯤ ꯂꯤड ꯑꯥꯔꯇꯤꯁ ꯕꯤꯃꯣꯜ ꯀꯣ ꯕꯤꯃꯣꯜꯁꯦ ꯃꯌꯥꯝꯅ ꯃꯦꯀꯞ ꯑꯥꯔꯇꯤꯁꯅꯦ ꯍꯥꯏ ꯑꯗꯣ ꯕꯤꯃꯣꯜꯁꯦ ꯃꯦꯀꯞ ꯑꯥꯔꯇꯤꯁ ꯑꯣꯏꯒꯗꯣꯏꯔꯥ ꯇꯨꯡꯗꯁꯨ ꯃꯦꯀꯞꯁꯦ ꯑꯗꯨꯝ ꯇꯧꯒꯦꯅꯁꯨ ꯈꯜꯂꯤ ꯑꯩ ꯏꯁꯥꯃꯛ ꯃꯦꯀꯞ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅꯕꯁꯨ ꯍꯣꯠꯅꯖꯩ ꯑꯣꯀꯦ ꯑꯗꯣ ꯐꯦꯃꯤꯂꯤꯒꯤ ꯃꯇꯥꯡꯗ ꯀꯣꯏꯁꯟ ꯑꯝꯇ ꯍꯪꯖꯒꯦ ꯐꯦꯃꯤꯂꯤꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯁꯤꯔꯤꯁꯁꯦ ꯀꯨꯝꯕꯗ ꯅꯪ ꯁꯞꯄꯣꯔꯠ ꯇꯧꯋꯤ ꯇꯧꯗꯦ ꯑꯗꯨ ꯃꯁꯤ ꯑꯝꯇ ꯊꯝꯕꯤꯌꯨ तसेंना सेरिसे पुथरप मतमदा फैमिली खंगनजदे खंगनजदे मीन्स मोइना अइंगोंदा सुम थिंगक लेगद्रा देन अइंगोंदा येलकता हाइना अदो बोबो होय बाबा होय दुम उइये शूटिंग तौबसे तसेंना अइगी युम साइज अइगी एक्चुअल अइगी से डिस्क्वालीफाई सकदाबनी ꯑꯌꯨꯝꯕ ꯈꯤꯇꯪ ꯍꯥꯞꯄꯣ ꯑꯗꯨꯗꯣ ꯆꯤꯡꯉꯣ ꯑꯗꯨꯒ ꯑꯩꯒꯤ ꯌꯨꯝ ꯁꯥꯏꯗ ꯁꯦꯔꯤꯁꯇ ꯑꯩꯒꯤ ꯑꯁꯦꯡꯕ ꯌꯨꯝꯗꯅꯦꯕ ꯑꯗꯨꯅ ꯁꯦꯔꯤꯁꯁꯦ ꯅꯝꯕ ꯀꯥꯟꯗ ꯑꯗꯨꯝ ꯌꯦꯡꯉꯦ ꯕꯕꯥ ꯍꯣꯏꯁꯨ ꯑꯗꯨꯝ ꯎꯔꯤꯅꯦꯕ ꯑꯗꯣ ꯋꯥꯗꯤ ꯉꯥꯡꯗꯦ ꯑꯗꯨꯗꯨꯒ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯟꯇꯤ ꯍꯣꯏ ꯑꯪꯀꯜ ꯍꯣꯏ ꯏꯟꯗꯣꯆꯥ ꯍꯣꯏ ꯃꯣꯏ ꯃꯌꯥꯝꯅ ꯑꯗꯨꯝ ꯁꯞꯄꯣꯔꯠꯇꯤ ꯇꯧꯋꯦ ꯑꯗꯣ ꯀꯩꯁꯨ ꯊꯤꯗꯣꯛꯄꯗꯤ ꯉꯥꯡꯗꯦ ꯑꯗꯨꯒ ꯕꯕꯥꯁꯦ ꯑꯩꯅ ꯕꯕꯥꯁꯦ ꯀꯤꯗꯤ ꯀꯤꯌꯦ ꯕꯕꯥꯁꯦ ꯃꯥꯁꯦ ꯌꯦꯡꯒꯗ꯭ꯔꯥ ꯌꯦꯡꯉꯣꯏꯗ꯭ꯔꯥ ꯊꯦꯡꯅꯔꯝꯒꯗ꯭ꯔꯥ ꯊꯦꯡꯅꯔꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯁꯦ ꯃꯌꯥꯝ ꯑꯗꯨꯝ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯁꯥꯒꯩꯗ ꯌꯦꯡꯅꯕ ꯃꯇꯝꯅꯤꯅ ꯃꯤꯅꯁꯨ ꯄꯥꯎ ꯇꯝꯖꯟꯕꯤꯔꯕ ꯌꯥꯎꯔꯛꯀꯅꯤ ꯑꯗꯩ ꯃꯥꯅꯁꯨ ꯃꯃꯤꯠꯅ ꯃꯈꯣꯡꯅ ꯎꯔꯛꯄꯁꯨ ꯌꯥꯎꯔꯛꯀꯅꯤꯅ ꯈꯟꯗꯤ ꯈꯜꯂꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯈꯜꯂꯒꯁꯨ ꯊꯦꯡꯗꯤ ꯊꯦꯡꯅꯔꯦ ꯃꯥꯅ ꯑꯗꯨꯁꯨ ꯍꯧꯖꯤꯛꯀꯤ ꯚꯥꯏꯔꯦꯜ ꯆꯠꯄꯁꯤꯡꯗꯨꯗ ꯊꯦꯡꯅꯔꯦ ꯃꯥꯅ ꯑꯗꯣ ꯃꯥ ꯀꯩꯁꯨꯗꯤ ꯍꯥꯏꯔꯝꯗꯦ ꯑꯩꯉꯣꯟꯗ ꯑꯗꯨꯒ ꯅꯨꯄꯤ ꯁꯥꯔꯀꯥꯟꯗ ꯊꯣꯛꯇꯤ ꯊꯣꯛꯂꯛꯀꯅꯨ ꯍꯥꯏꯗꯤ ꯍꯥꯏꯔꯝꯗꯦ ꯊꯦꯡꯛ ꯌꯨ ꯕꯥꯏ ꯑꯁꯤꯗ ꯍꯥꯞꯄꯤꯒ ꯑꯩꯈꯣꯏꯒꯤ ꯊꯝꯃꯒꯗꯣ ꯌꯥꯔꯣꯏ ꯁꯤꯔꯤꯁ ꯑꯩꯈꯣꯏꯒꯤ ꯁꯤꯖꯟ 1ꯁꯦ ꯂꯣꯏꯈ꯭ꯔꯦꯗꯅ BL series Sting of Lavender ꯁꯤ ꯃꯌꯥꯝꯗ ꯍꯪꯕ ꯀꯣꯏꯁꯟꯅꯤꯀꯣ ꯑꯗ ꯑꯩꯈꯣꯏꯒꯤ ꯁꯤꯔꯤꯁꯁꯤꯗ ꯃꯄꯨꯡ ꯑꯣꯏꯅ ꯌꯥꯝꯅ ꯏꯁꯥꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯀ꯭ꯔꯦꯗꯤꯠ ꯄꯤꯅꯤꯡꯕꯁꯦ ꯀꯅꯥꯗ ꯄꯤꯅꯤꯡꯉꯦ ꯏꯁꯥꯒꯤ ꯃꯣꯠ ꯑꯃꯇ ꯐꯣꯡꯗꯣꯛꯄꯤꯌꯨ ꯑꯩꯉꯣꯟꯗ ꯗꯥꯏꯔꯦꯛꯇꯔꯗ ꯗꯥꯏꯔꯦꯛꯇꯔ ꯀꯩꯅꯣꯒꯤꯗꯤ ꯌꯥꯃꯨꯡ ꯄꯨꯔꯅꯒꯤ ꯗꯥꯏꯔꯦꯛꯇꯔꯗ ꯄꯤꯅꯤꯡꯉꯦ ꯕꯤꯃꯣꯜꯒꯤ ꯑꯣꯏꯅꯗꯤ ꯀꯅꯥꯗ ꯄꯤꯅꯤꯡꯉꯦ ꯀ꯭ꯔꯦꯗꯤꯠꯁꯦ तसेंना हाइरबदा अखोइगी डायरेक्टरना हौबदगी लोइबा फौबा बाना दोम सेनाबिदना माना वाबिदना डायरेक्टर खतदसु नते मासे अदुम होल सीरीज से माना लोइन तौरिने हबा यारे अदुना फुल क्रिटिक से मंगोंदा लोइन पिनिंगे अंबिकागी ओइनदि कनादा पिनिंगे ꯑꯩꯁꯨ ꯑꯗꯨꯝ ꯗꯥꯏꯔꯦꯛꯇꯔꯗ अंबिकाजे अखोइगी अल्बर्टकी मचनुपी साइदना सीरीजता अदु नतबा बिमोलगी मचनुपी सारमगा सारमबो ओइबा तारगदि नंग अल्बर्ट से बिमोलगी बॉयफ्रेंड हाइनो हाइबदि नंग एक्सेप्ट तौगद्रा तौरोइद्रा एक्सेप्ट तौनी ꯍꯥꯏꯗꯤ ꯑꯩꯗꯣ ꯑꯗꯨꯝ BL series ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯅꯦꯕꯀꯣ ꯑꯗꯨꯝ ꯗꯥꯜꯕꯔꯠꯇꯣ ꯕꯤꯃꯣꯜꯒꯤ ꯈꯪꯗꯦ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯅꯩ ꯑꯗꯣ ꯕꯤꯃꯣꯜ ꯅꯠꯇꯕꯤꯗ ꯃꯥ ꯑꯣꯏꯔꯝꯃꯒꯗꯤ ꯅꯪ ꯁꯞꯄꯣꯔꯠ ꯇꯧꯒꯗ꯭ꯔꯥ ꯑꯗꯨꯗꯤ ꯍꯣꯏ ꯈꯪꯗꯦ ꯑꯗꯨꯝ ꯃꯇꯥꯡꯗ ꯂꯩ ꯑꯗꯣ ꯇꯧꯗꯤ ꯑꯗꯨꯝ ꯇꯧꯔꯅꯤ ꯁꯞꯄꯣꯔꯠ ꯕꯤꯃꯣꯜꯅ ꯁꯤꯔꯤꯁꯁꯦ ꯌꯥꯎꯔꯛꯄ ꯃꯇꯝꯗꯀꯣ ꯌꯥꯎꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯅꯪꯉꯣꯟꯗ ꯁꯤꯒꯤ ꯁꯤꯔꯤꯁꯁꯦ ꯌꯥꯎꯔꯒꯗꯤ ꯑꯩꯉꯣꯟꯗ ꯁꯤꯒꯨꯝꯕ ꯂꯥꯛꯀꯅꯤ ꯔꯤꯛꯁ ꯌꯥꯝ ꯋꯥꯡꯉꯛꯀꯅꯤ ꯍꯥꯏꯕꯒꯤ ꯄꯣꯠꯁꯦ ꯅꯪꯉꯣꯟꯗ ꯐꯥꯎꯈꯤꯕ ꯌꯥꯎꯕ꯭ꯔꯥ ꯑꯗꯨꯒꯨꯝꯕ ꯈꯟꯈꯤꯕꯒ ꯂꯩꯕ꯭ꯔꯥ फावे खनसे याम खनसे ई तोबदा तोंबा यादगै देन
ꯂꯩꯐꯝ ꯊꯕꯛ ꯈꯪꯗꯒ ꯌꯥꯝ ꯈꯟꯈꯤ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯗꯨ ꯃꯅꯤꯄꯨꯔꯁꯤꯗꯩꯁꯤꯗ ꯁꯤꯒꯨꯝꯕ ꯄꯣꯠꯁꯦ ꯑꯍꯥꯟꯕ ꯄꯨꯊꯣꯔꯛꯄꯅꯤꯅꯀꯣ ꯍꯣꯏ ꯁꯤꯒꯨꯝꯕ ꯀꯩꯅꯣꯒꯤ LGBTQ+IAꯒꯤ ꯃꯇꯥꯡꯒꯤ ꯐꯤꯂꯝ ꯄꯨꯊꯣꯔꯛꯄꯁꯤꯕꯨꯗꯤ ꯃꯃꯥꯡꯗꯕꯨꯗꯤ ꯑꯃꯅꯤ ꯄꯨꯊꯣꯛꯈ꯭ꯔꯦꯀꯣ ꯗꯥꯄ꯭ꯔꯤꯌꯥ ꯀꯥꯟꯇꯥꯏꯅ ꯑꯗꯨꯒ ꯁꯦꯔꯤꯁ ꯑꯣꯏꯅ ꯄꯨꯊꯣꯔꯛꯄꯁꯦ ꯗꯦꯟ ꯑꯗꯨꯝ ꯑꯩꯁꯦ ꯑꯗꯨꯝ ꯌꯪꯗꯤ ꯑꯣꯏꯔꯤꯗꯅꯀോ ꯑꯩꯁꯨ ꯑꯗꯨꯝ ꯅꯧꯔꯤꯕꯅꯦꯕ ꯆꯍꯤꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯕꯅꯤꯅ ꯑꯩꯅ ꯁꯤ ꯄꯨꯊꯣꯔꯛꯄꯁꯦ ꯃꯤꯅ ꯌꯦꯡꯕꯤꯒꯗ꯭ꯔꯥ ꯌꯦꯡꯕꯤꯔꯣꯏꯗ꯭ꯔꯥ ꯃꯤꯅ ꯀꯩ ꯉꯥꯡꯅꯈꯤꯅꯤꯁꯦ ꯈꯜꯂꯦꯕ ꯈꯟꯕꯗꯤ ꯑꯗꯨꯗꯨꯒ ꯑꯗꯨ ꯃꯌꯥꯝꯒꯤ ꯇꯣꯛꯈ꯭ꯔꯒ ꯑꯩꯒꯤ ꯏꯃꯨꯡꯁꯤꯅ ꯑꯩꯒꯤ ꯁꯥꯒꯩꯁꯤꯅ ꯀꯔꯤ ꯍꯥꯏꯔꯛꯀꯗꯒꯦ ꯀꯔꯤ ꯈꯜꯂꯛꯀꯗꯒꯦꯁꯦ ꯌꯥꯝ ꯀꯟꯅ ꯈꯜꯂꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯗꯤꯔꯦꯛꯇꯔꯁꯦ ꯑꯩꯒꯤ ꯁꯤꯗ ꯃꯥꯒ ꯑꯩꯒꯁꯦ ꯋꯥꯔꯤ ꯌꯥꯝ ꯇꯣꯏꯅ ꯁꯥꯟꯅꯩ ꯃꯥꯒ ꯑꯩꯒꯁꯦ ꯈꯟꯅꯗꯅ ꯑꯗꯨꯗꯨꯒ ꯃꯥꯅ ꯑꯩꯉꯣꯟꯗ ꯋꯤꯜꯁꯦ ꯄꯤꯌꯦꯕ ꯃꯥꯅ ꯑꯩꯅ ꯈꯤꯇꯪ ꯑꯩ ꯁꯨꯃꯥꯏꯅ ꯂꯥꯛꯑꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯌꯦꯡꯋꯥꯏ ꯃꯤꯅ ꯁꯨꯃꯥꯏꯅ ꯋꯥ ꯉꯥꯡꯅꯔꯛꯑꯗꯤ ꯑꯩꯀꯃꯥꯏꯅ ꯇꯧꯅꯤ ꯈꯣꯠꯅꯤ ꯍꯥꯏꯕꯗ ꯃꯥꯅ ꯑꯩꯗꯃꯛꯇ ꯂꯦꯞꯄꯤꯒꯦꯅ ꯍꯥꯏꯌꯦꯕ ꯃꯥꯅ ꯅꯪꯅ ꯃꯥꯡꯗ ꯃꯥ ꯍꯥꯟꯅ ꯆꯣꯡꯊꯣꯛꯑ ꯂꯦꯞꯄꯤꯒꯦ ꯅꯪ ꯀꯩꯝ ꯈꯟꯒꯅꯨ ꯀꯩꯝ ꯈꯟꯒꯅꯣꯅ ꯍꯥꯏꯕꯤꯌꯦꯕ ꯑꯗꯨꯒꯨꯝꯕꯁꯦ ꯂꯩ ꯊꯦꯡꯛꯁ ꯇꯨ ꯗ ꯗꯥꯏꯔꯦꯛꯇꯔ ꯑꯗꯣ ꯃꯈꯥ ꯇꯥꯕꯁꯤ ꯁꯨꯝ ꯑꯩꯈꯣꯏ ꯃꯣꯏꯅ ꯊꯣꯡ ꯈꯥꯏꯁꯦ ꯍꯥꯏꯐꯦꯠ ꯍꯥꯏꯐꯦꯠ ꯌꯦꯡꯁꯦ ꯌꯦꯡꯉꯨ ꯌꯥꯏ ꯍꯥꯏ ꯈꯨ ꯑꯝꯕꯤꯀꯥ ꯅꯪ ꯁꯤꯔꯤꯁꯁꯦ ꯌꯥꯎꯔꯛꯑꯕ ꯃꯇꯨꯡꯗ ꯂꯥꯏꯛ ꯅꯁꯥꯗ ꯑꯦꯅꯤꯋꯥꯟ ꯃꯤ ꯑꯃ ꯍꯦꯛꯇꯅꯀꯣ ꯅꯉꯣꯟꯗ ꯄꯔꯁꯣꯅꯦꯜ ꯍꯦꯠ ꯄꯤꯔꯛꯄ ꯌꯥꯎꯈ꯭ꯔꯕ꯭ꯔꯥ ꯁꯤꯔꯤꯁꯁꯦ ꯌꯥꯎꯕꯒꯤꯗꯃꯛꯇ ꯁꯤꯅꯤ ꯍꯥꯏꯔ ꯍꯦꯠ ꯄꯤꯔꯛꯄꯗꯤ ꯌꯥꯎꯗꯦ ꯑꯗꯣ ꯑꯗꯨꯝ ꯌꯥꯝ ꯐꯖꯩꯅ ꯍꯥꯏꯕꯤꯔꯛꯄꯗꯣ ꯑꯗꯨꯗꯤ ꯑꯗꯨꯝ ꯌꯥꯎꯋꯦ ꯕꯤꯃꯣꯜꯗꯒꯗꯤ ꯑꯗꯨꯒꯨꯝꯕ ꯂꯥꯏꯛ ꯍꯦꯠ ꯄꯤꯔꯛꯄ ꯌꯥꯎꯈ꯭ꯔꯕ꯭ꯔꯥ ꯍꯦꯠꯁꯦ ꯊꯕꯛ ꯑꯃ ꯇꯧ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯑꯐꯕ ꯐꯠꯇꯕ ꯍꯥꯏꯁꯦ ꯑꯗꯨꯝ ꯂꯥꯛꯄ ꯃꯁꯥ ꯇꯥꯛꯀꯅꯤ ꯑꯗꯣ ꯁꯦꯔꯤꯁꯁꯦ ꯄꯨꯊꯣꯔꯛꯄ ꯀꯥꯟꯗ ꯑꯐꯕꯅꯗꯤ ꯀꯣꯡꯒꯥ ꯑꯃ ꯂꯥꯛꯑꯦ ꯑꯐꯕꯅ ꯍꯦꯟꯅ ꯃꯦꯛꯁꯤꯃꯝ ꯑꯣꯏ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯐꯠꯇꯕꯁꯦ ꯌꯥꯝꯅꯗꯤ ꯂꯥꯛꯇꯦ ꯈꯤꯇꯪꯗꯤ ꯂꯥꯛꯑꯦ ꯈꯤꯇꯪꯗꯤ ꯑꯗꯨꯝ ꯌꯥꯎꯋꯦꯕꯀꯣ ꯍꯣꯏ ꯑꯐꯕ ꯉꯥꯛꯇ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ ꯁꯣ ꯗꯥꯖꯦꯂꯤꯗꯗꯤ ꯂꯥꯛꯄ ꯌꯥꯎꯕ꯭ꯔꯥ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯂꯥꯏꯛ ꯍꯦꯠ ꯀꯃꯦꯟ ꯄꯤꯔꯛꯄ ꯅꯉꯣꯟꯗ ꯑꯁ ꯅꯪꯗꯤ ꯑꯗꯨ ꯌꯥꯎꯋꯦ ꯈꯣꯠꯂꯦ ꯀꯥꯏꯅ ꯍꯥꯏꯕꯗꯤ ꯌꯥꯎꯔꯛꯄ꯭ꯔꯕ ꯃꯌꯥꯝꯅ ꯑꯗꯨꯝ ꯚ꯭ꯌꯨꯋꯔꯁꯤꯡꯅ ꯑꯗꯨꯝ ꯈꯪꯉꯝꯃꯅꯤ ꯀꯃꯦꯟꯗ ꯀꯃꯦꯟꯁꯦ ꯐꯦꯁꯕꯨꯛꯀꯤ ꯀꯃꯦꯟꯒ ꯌꯨꯇ꯭ꯌꯨꯕꯀꯤ ꯀꯃꯦꯟꯒꯗꯤ ꯈꯦꯠꯅꯩꯌꯦ ꯐꯦꯁꯕꯨꯛꯇꯗꯤ ꯑꯩ ꯀꯃꯦꯟ ꯂꯥꯛꯇ꯭ꯔꯦ ꯑꯗꯣ ꯑꯃꯔꯖꯤꯠꯀꯤꯗꯤ ꯈꯪꯉꯦ ꯑꯩꯈꯣꯏ ꯃꯣꯏ ꯅꯣꯛꯅꯕ ꯈꯣꯠꯅꯕ ꯌꯥꯎꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯑꯗꯣ ꯐ꯭ꯔꯦꯟꯅ ꯅꯨꯡꯉꯝꯅꯦꯕꯀꯣ ꯑꯗꯨꯒ ꯑꯗꯨꯝ ꯑꯦꯕꯤꯗꯕꯤꯗ ꯏꯟꯁꯇꯥꯗꯗꯤꯅꯦ ꯑꯗꯨꯝ ꯀꯩꯅꯣ ꯈꯣꯠꯄ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯑꯗꯨꯗ ꯌꯥꯎꯕꯗꯣ ꯈꯣꯠꯄꯗꯨꯗ ꯑꯗꯨꯝ ꯐꯩ ꯈꯣꯠꯂꯤ ꯀꯥꯏꯅꯀꯣ ꯃꯈꯥ ꯊꯥꯗꯣꯔꯛꯈꯤꯕꯁꯨ ꯉꯥꯏꯕ ꯋꯥꯏ ꯀꯥꯏꯅꯒꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯩꯈꯣꯏ ꯊꯣꯡꯕꯁꯨ ꯂꯣꯏꯔꯦ ꯄ꯭ꯔꯖꯦꯟꯇꯦꯁꯟ ꯀꯩꯀꯩ ꯂꯣꯏꯅ ꯑꯗꯣ ꯇꯦꯁ ꯇꯧꯕꯁꯤꯗꯤ ꯏꯊꯟꯗ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯣꯏꯕ ꯒꯦꯁ ꯑꯃ ꯂꯩꯔꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯆꯦꯛꯂꯥ ꯐꯤꯂꯝ ꯄ꯭ꯔꯣꯗꯛꯁꯟꯒꯤ ꯃꯦꯝꯕꯔ ꯑꯣꯏꯔꯤꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ BL ꯁꯦꯔꯤꯁ ꯑꯁꯤ ꯄꯨꯊꯣꯛꯈꯤꯕꯗ ꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯁꯣ ꯑꯁꯤꯒꯤꯅ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯣꯏꯔꯤꯕ ꯒꯥꯏꯇ꯭ꯔꯤ ꯇꯦꯡꯁꯤꯟꯕꯤꯔꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯍꯥꯏ ꯆꯥꯔꯁꯦ ꯑꯗꯨꯗꯤ ꯆꯥꯔꯣ ꯑꯩ ꯊꯟꯗ ꯆꯥꯗꯣꯏꯔꯣ ꯅꯠꯇꯦ ꯑꯩꯁꯨ ꯌꯥꯎꯗꯣꯏꯅꯤ ꯑꯅꯤꯗꯣ ꯑꯗꯨꯝ ꯑꯩ ꯋꯥꯈꯜꯗꯗꯤ ꯍꯥꯎꯗꯤ ꯍꯥꯎꯋꯦ ꯀꯩꯅꯣꯕꯨꯗꯤ ꯈꯤꯇꯪ ꯋꯥꯔꯅꯤ ꯂꯥꯏꯛ ꯅꯨꯗꯜꯁꯤꯅ ꯂꯥꯏꯛ ꯈꯤꯇꯪ ꯀ꯭ꯔꯟꯆꯤ ꯑꯣꯏ ꯍꯥꯏꯕꯗꯤ ꯈꯤꯇꯪ ꯍꯥꯔꯗ ꯑꯣꯏꯕꯀꯣ ꯑꯗꯨꯒ ꯑꯃꯁꯤꯅ ꯁꯣꯐ ꯑꯣꯏꯔꯒ ꯕꯣꯏꯜ ꯇꯧꯕꯗ ꯃꯨꯟꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯋꯦ ꯑꯗꯨ ꯅꯨꯗꯜꯁꯦ ꯊꯨꯝ ꯈꯤꯇꯪ ꯌꯥꯏ ꯁꯤꯗꯣ ꯊꯥꯎ ꯅꯝꯃꯦ ꯑꯗꯨꯒ ꯁꯤꯗꯨꯅ ꯁꯣꯜꯇꯤ ꯑꯣꯏꯔꯦ ꯑꯗꯨꯒ ꯈꯔ ꯃꯨꯟꯕ ꯋꯥꯠꯂꯦ ꯃꯨꯟꯕ ꯋꯥꯠꯂꯦ ꯍꯣꯏ ꯆꯥꯕꯗꯤ ꯌꯥꯏꯗ
Professional chef nattabina okay. It's kind of. Kaisu kaya. Isa loy na sasalo nang gini. เท่าอันนี้ก็เว้ยนะโอ้ปีไปเว้ยนะยิงแต่ว่าเท่า ซึ่งบ่ เว้ยนะโกงอยู่เนี่ยว่าตัวอันนี้มือเราคุยมาเนี่ยเรื่องเลยมาชิมมาตั้งเลยทั้งหมด Amana hende, amana tate. Ani magta ha. Ado presentation di koi noodles na pa chabe hela. Sino pute? Yeah, but Sina almost. How? yeah, kon da tigre di. Okay. So, akhoi di decide to lo re. Ado po ba ka ba jai do tringai ta ko. Khoi gi loser dong sai hai gi do. Ti lo cha do ne ba. Just slice ma se dong kak chi ka sa do ne ba ko. Ado akhoi lo re. Ado wara bu ya de akhoi gi thung bi gi ba akhoi siling nau sing ju hai ba tang taste do bi na ba. 시간아 어 알겠어 시간아 어 왜 진짜 들어 왜 아까 왜 그랬어 지금 뭐 때문에 그러 문제다가 야 우리 짬나 우리 카페 하는 참 좋은 자리에 사 잠깐 그렇죠 Moro ka mo na siya. 밥 비기는 게 너희 모르고 사도 돼 Ay, chuwa mo din. 안 물려면 주물래 그 주물래 봐 가서 하여간 오면 꽉 끼면 아니 그대로 디지털 하프냐 봐 또 영어로가 하우드나 회의지 봐 메카나 회의지 싸워 아니야 비모를 하는 다고 뭐지 안 싸는 거 지금에 또 야로 비버싱 문나 강어로 봐 Ah, trong này cái nhỏ trong này. 아시디 음식 다 하야 하는 하야 Okay, ado akhoi taste to ba khot pa chu lo re. Ado hau to si dum le ma le jena dum khang ma ni. Ado Sai 자투 Sai 자투 뭐 프로틴 멤버 아이 나 진짜 비모를 싱고 자투 그러면 불러가 자투 이거 아버지 싸우면 된다 레몬로 아버지 기타 하빠기 아시아 하빠기 하이드라 야로 비버싱 문나 강어로서 죽여야 알아 뭐 죽여야 알아 akhoi show si jo lo senjarak le aduna akhoi question amani ma'am da hangjarage ma'am da hang pa chu dum yaure sumaina do koi amung purna gi oina hojik ongoing project natragana upcoming project lebra hꯧꯖꯤꯛ ꯑꯃ ꯆꯠꯊꯔꯤꯀꯣ ꯆꯠꯊꯔꯤ ꯍꯥꯏꯗꯤ ꯊꯥꯗꯤ ꯊꯥꯗꯣꯛꯇ꯭ꯔꯤꯕ ꯀꯩꯅꯣ ꯑꯣꯏꯅ ꯃꯣꯏꯗꯣ ꯍꯥꯏꯐꯦꯠ ꯑꯗꯨꯝ 에피소드 6 뭐 ꯑꯗꯨꯃꯥꯏꯅ ꯑꯃ ꯂꯣꯏꯔꯒ ꯑꯗꯨꯝ ꯊꯥꯗꯣꯛꯀꯦꯅ ꯑꯗꯨꯝ ꯄ꯭ꯂꯥꯟ ꯂꯩꯕ ꯃꯥꯜꯂꯦꯕ ꯍꯧꯖꯤꯛ 에피소드 ꯀꯩꯅꯣ 4 ꯃꯨꯛ ꯑꯗꯨꯃꯥꯏꯅ ꯅꯝꯃꯤ 4 ꯅꯝꯃꯤꯕ ꯍꯧꯖꯤꯛ ꯑꯗꯣ ꯑꯗꯨꯒꯤ ꯊꯥꯕ ꯂꯝꯄꯥꯛꯑꯅꯀꯣ ꯀꯩꯅꯣ ꯀꯪꯂꯩ ꯃꯃꯤꯡ ꯄ꯭ꯔꯣꯗꯛꯁꯟꯗ ꯊꯥꯒꯠꯀꯗꯕꯅꯦꯕ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯗ ꯋꯦꯕ ꯁꯤꯔꯤꯁ ꯑꯃ ꯑꯗꯨꯗꯣ ꯂꯩꯔꯤ oh ado akhoi gi chingkhai gi kai kai dai project ya no ba hojik 보세요 너무세 ah 보세요 너무 레이트 kem 레이트 upcoming gum di lebra di upcoming lay lamai thanbi 하이지 kayno adum akhoi adum thaina ipai ko tagi lamai thanbi hai wahi si adum taram mani bu ko ado hoi spiritual gi ba mo ma la ka do ne ba mi ta ba ena yang kan he hoju phawedi shooting tong tri bu ko ado script se have tazare bu ko taw si da shooting si apthuna honing mama phaw e ngon ko phaw ga shooting lora ga mayam yam thuna uni aina to shooting script ta ma tam da shooting do to ga shooting da aina to gi do ba activity jing do ma du gi kan jing do ayeng boina kan to lora kan mayam yam thunu honing ba ama I want da adu gi hul ba yam phaw e bu ko tawdri ni na tawdri taw kana yeng winner se ma okay do bimol gi na di akhoi upcoming project kum na trana ongoing lebra tu kum ba matang hai bi Hꯧzik ongoing da aise remix amagi album cover oidoni ko adugi project ma pairi
as a makeup artist ama oina then choreographer su tawi ko ina aduga aduma leire aduga Nambal Gora haidana film ama Abong Sam Kesar haigine adugi project sima su aina makeup paizarani aduga lakadoriba jaga film production gi BL series ki matungda lamai thanbi haidana web series ama su putukchar khadoigi honajari idasu makeup artist ama oina project ladies ado ambika gi oina disigumba laigadra habdi project anova upcoming or ongoing amekta laibra okay okay do matang je sumai lo shele se do khoi ngarang Instagram thaga chagiba post khoi gi cash karuna gani aduna moida hangning question khara hangbiyo haina koina thaga chagibne ado mayam gi mafam da mo adu hangaga tahanjarage. To Mr. Bimol, what did you keep in mind while playing this role in the Oshi edition, Kanma Leche from Japan? Thank you for the question. Aduga loinana yam lapna yang bergi damakta su thagat pa phongdokjari. Aina hojiki character se series dai su namba matamda yamna powerful oina yamna excited oina namme maramdi ai ngonda lairiba anxiety aina khumba ngamdraba aigi question mayam ama na itomta khanjaraga naina jaraga lairiba question mayam se mayamda uthoga mayamgi kaino do wakhalon do gi na answer kitang dawar su phangadra aina dumaina dugi concept sida aina hojiki se namjakhibani. Masi wari se writer na karigidamakta specific oina sigi series se review manu thoisna. Hi Toisna, thank you for the question. Koigi sigi wari se lakjini na ko koigi chekla film production sidai koi se hawgat minarakpane. Koi mai manga chungsen laga. Dai fida akoi project ama hana paibalore project se paibalore akanda koi sum meeting to bakanda Manipur da puthoktriba de Manipur da tawdriba mo ama top pa kitang different oiba project ama paikhatse haiba kanda aina BL series ki knowledge seti aina puthokjabane. Aina BL series se hoi Manipur da priya kantegi magi ge film puthokre short film puthokre aduga series oina direct Manipur sida puthoraktriba se aina series se puthokningakpa sigi knowledge se aina khoi BL series gi khoi script writer oriba khoi sidat se mangon se pi bane aina aduga sigi idea se aina sidat tapire sidat tapire sidat na su hara ya bire aduga wari sigi summary se aigi asengba wari dagi kitang lauthoga mangonda pire ko aduga ahenbadi mana hapjanbirakpane aduga namme khoi series se adum mapung phana mai pakna namaba matungda khoi live khabadagi akhoi gi Northeast India gi oina su khoi Manipur gi oina su khoina first BL series se khoina title sa lawre do yam harawe sumaina leibiramba sisu duga sumaina Manipur da khoina sigumba project paikhat lakpase matungda sungam boijake haijake. Jameson ga Bimol kiss to do kamai to ge adu sin do namuda kara khan gi askalak se Nitesh. Thank you for the question. Question hang birak bai damakta de yam thagat chai ado question se dum mayam na thengna ba khudingi hangak pa koi di question ni ko ada khumba da ka so yam ikai ba hai kadra adu main to ba type ang question ne ado khumjage hojiki question se namba matam da ai sa da di kitang haina da ba hai ga doira then uncomfortable oibadi phawe adoi tar so phawa tar ga so idi artist amani mayam gi mit pen ba taw ba de ai thauni aduna character se chungsan na ba character se da lupsen na ba ai mind divert to e haina da ba khot pa mayam do aduga aigi mangda Jameson je as my boyfriend aigi boyfriend ena khalle aigi wakhalda aduga hosiki sense tawe maso ai yes ai di queer person amni na kaso thoi doctor ado hosiki da Jameson city ma di straight ne ba straight oi bani ma je yam haina dab di oye ma di adai da aina kitang aina oina handle le hai tare ko aina handle le do ki sense taw kanda hosiki sen tek ahum la sen ba male ko hosiki kaino the image to the sente ahom lak sen base amurak close oiba sendo khakdang oye khoina touch tawna base aduga atai di dum mawong man halaka to e tapaina aduga sendo di adum marirak mangarak tarok tarerak adum mayam yame adutagi judge kaino to phajaba to adu oina hapak bane.
ꯒꯦꯁꯁꯤꯡ ꯍꯥꯞꯄꯤꯔꯛꯄꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯌꯦ ꯗꯤꯔꯦꯛꯇꯔ ꯑꯃꯗꯤ ꯀꯥꯁꯁꯤꯡꯗꯣ ꯊꯧꯅꯥ ꯌꯥꯝꯅ ꯂꯩ ꯑꯗꯣ ꯐꯤꯂꯝ ꯐꯣꯔꯝꯅ ꯀꯔꯤꯝꯇ ꯍꯥꯏꯔꯛꯇ꯭ꯔꯣ ꯔꯥꯀꯦꯁ Thank you for the question. Kissingi sinsidayda akhoi Facebook-tasuh viral chatle. Viral chalakpadagi akhoi khangdaba misingnasu khange, akhangba minasu khangbire, akhangba minadi gyan tana yengbi, aduga khangdaba misingnadi just kiss part tu khaktang yengbanina moina lana lawbiba oina oi ko. Ado sumaina aina mayamta haizaningbase hawjiki Kissinda viral chatlagasu series to makuktagi hawbopol loina yengbiyo aduga Kissin-dugi matangdasu adum isada answer do pizar ani aduga loinana Kissin se akhoi series da hapase hawjik makki oinadi akhoi hawjik fawda film forum nadi thoidokpai approach torokpa leitri adoi targasu tongan balup ama ani duduga sum akhoi haters kango haigadra moidagi kitang di lae haiba tai duga loinana hawjik phawbada akhoina adum mai pakna mayamgi mangda lepa ngamjaribasi mayamgi support tagini mayamgi support yaudana akhoi sumaina mai pakna hona jaba ngamjaba gi pangal leibana chade aduna matung tarakpadasu akhoi mayamgi penaba dum project nungai ba interesting oiba mayam puthokpa ngamboi jage so thank you Season 2 khata spoil tawiramo ningthaujam tomthinganbi season 2 je hoi mathang season 2 da budi anauba cast adum khara yaurani khara da nate adum ayamba khara adum yaurani ko ado season 2 da hoi handaki season 1 da khara hoi production dagi ju khara son ba haigadra khara asoi ba haigadra adum khara yaugre ko ado mathang da improve oina ba jo do honarage adu tuka season 2 se mayam da antaki wanda hoina challenging oiba pot khara tawgi adu tu dana amuk hena oira ani haibagi thajabadu so ngon lei adu duga antak hojiki chekla film production gi upcoming project amal lei ba lanmai than bi haibu se si hek loi bagai se October da Mumbai da dance ki ko 4 months ki course am satlu gani ko adu do hala ga February aduga season 2 gi timing su chap sana ni adu duga adu da dance ki show khara jo dum yawa ni si ka hai ga tai diam hai roi je hayang ko na dum tor ga khangmin ne je ba Lizigi mamanabi sabi nupi ama yawdo kaiming kauge yasna Lizigi mamanabi saba Lizigi mamanabi saba hai je Lizigi mamanabi je Salini ju sai Naya ju sai ado karmoi dino khangdre ado mabani gi ICG account ado akoi makha da description da hapsaramage ado adum karamano somna hangbirido adum khangbiro aduga Tondo yawdoira Q&A do yawradi mado yengyamna nungai haibiyo aduga series to namba matamda mado du tobiyo ko bandana Q&A yaure ado yengba nung habibi nemekta thank you thagajari aduga yam luna tobiyo haido adodi dum loi tawe haidi khoi director ju ko da sida roi yam tiklu taw he dagi da loina haidi ko sida team ji da adum luna loi tawne ba haidi ai thana na te ko adum dabi mon da boy ro luna tawi dai ama da luna tawi dai di adum loina maina loi khanai ba haidi adum imung manung dungna ko adum nusi chanana laimine asi haijegi Albert ki machan nupi sabado chahi kya surage Instagram ne karamta habiramo pari hando Thank you. Ado ai chahi taramdoi sujare ai social media ado ai social media paijade. Thank you. So sige ademani se akoi next day wani decide to loire. Karaminen how gedo. Harshra. Haji Team macaroni. Dig bite ama lobiro aduga khoi lo silak pagi matang haibdo yok silak le
ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯥꯛꯄꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯕꯨ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯄꯔꯁꯣꯅꯦꯜ ꯑꯦꯀꯥꯎꯟꯁꯤꯡ ꯐꯦꯁꯕꯨꯛ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯑꯣꯏꯕ ꯆꯤꯡꯕ ꯑꯗꯨ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯜꯂꯝꯃꯒꯦ ꯑꯗꯨꯒ ꯑꯅꯧꯕ ꯄ꯭ꯔꯣꯖꯦꯛ ꯃꯣꯏꯅ ꯃꯦꯟꯁꯟ ꯇꯧꯈꯤꯕ ꯄ꯭ꯔꯣꯖꯦꯛ ꯃꯌꯥꯝꯗꯨꯁꯨ ꯑꯩꯈꯣꯏꯅ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯝꯃꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯑꯩꯅ ꯅꯣꯛꯅ ꯈꯨꯔꯨꯝꯖꯔꯤ ꯕꯥꯏ